ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯦꯐꯀꯤ ꯍꯦꯠꯅꯦ ꯇꯨꯄꯤꯗꯣ ꯇꯨꯄꯤ ꯑꯩꯈꯣꯏ ꯋꯦꯜꯀꯝ ꯇꯨ ꯂꯟꯆ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯣ ꯁꯤ ꯑꯃꯒ ꯇꯧꯔꯅꯤ ꯁꯤꯗ ꯂꯩꯔꯦ ꯇꯨꯄꯤ ꯈꯜꯂꯤ ꯀꯟꯅ ꯃꯥꯜꯂꯤ ꯀꯔꯤ ꯂꯧꯁꯤꯒꯦꯅ ꯍꯥꯏ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯑꯋꯔ ꯆꯦꯅꯦꯜ ꯉꯁꯤꯁꯦ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏ 10 days ꯆꯦꯂꯦꯟꯖꯇꯣ ꯑꯗꯨꯒꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯅꯤ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁꯠꯁꯦ ꯑꯣꯝꯂꯦꯠ ꯑꯃꯗꯤ ꯌꯥꯎꯔꯅꯤ ꯑꯣꯝꯂꯦꯠꯁꯦ ꯌꯦꯔꯨꯝ ꯅꯍꯥꯟꯈꯩ ꯑꯐꯨꯠꯄ ꯃꯉꯥ ꯆꯥꯕꯗꯣ ꯑꯗꯨꯒꯤ ꯆꯞ ꯃꯥꯟꯅꯕ ꯆꯥꯡꯗꯨꯗꯀꯣ ꯉꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯁꯦꯝꯃꯅꯤ ꯑꯣꯝꯂꯦꯠ ꯑꯣꯏꯅꯀꯣ ꯑꯣꯝꯂꯦꯠꯁꯦ ꯃꯥꯅ 2 ꯆꯥꯕꯅꯤꯅ ꯃꯥꯒꯤ 2ꯁꯤꯗ ꯑꯃ ꯁꯦꯝꯃꯅꯤ ꯍꯥꯟꯅ ꯑꯗꯨꯒ ꯁꯤ ꯑꯍꯨꯝꯁꯤꯅ ꯑꯍꯨꯝ ꯄꯨꯂꯞ ꯍꯧꯔꯅꯤ ꯊꯥꯎꯁꯦ ꯈꯤꯇꯪ ꯍꯥꯞꯄꯦ ꯈꯤꯇꯪꯁꯤ ꯌꯥꯝꯃꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯇꯣ ꯑꯍꯥꯟꯕꯒꯤ ꯌꯦꯔꯨꯝꯗꯣ ꯇꯤꯜꯍꯧ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯇꯤꯜꯍꯧꯒ ꯊꯨꯝꯒ ꯁꯨꯃꯥꯏꯅ ꯊꯤꯜꯂꯦ ꯌꯦꯔꯨꯝꯁꯦ ꯈꯪꯗꯦ ꯔꯥꯎꯟ ꯇꯧꯔꯦ ꯇꯧꯔꯣꯏꯗꯣꯏꯔ ꯁꯨꯃꯥꯏꯅ ꯕꯣꯜꯒ ꯀꯥꯝꯃꯤ ꯇꯧꯔꯤꯁꯦ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯗ ꯆꯥꯃꯤꯟꯅꯗꯣꯔꯦ ꯂꯩꯔꯦ ꯉꯥꯏꯔꯦ ꯎꯠꯂꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯄ꯭ꯂꯦꯠꯁꯦ ꯁꯤ ꯂꯩꯔꯦ ꯆꯞ ꯃꯥꯟꯅꯩ ꯇꯨꯃꯥꯏꯒ ꯃꯥꯏꯅ ꯌꯦꯔꯨꯝ 2ꯅ ꯍꯧꯕꯅꯤ ꯑꯩꯅ ꯌꯦꯔꯨꯝ 3ꯅ ꯍꯧꯕꯅꯤ ꯑꯣꯝꯂꯦꯠꯁꯦ ꯑꯗꯨꯗꯒꯤ ꯁꯤꯗ ꯀꯩꯅꯣ ꯈꯔ ꯂꯩꯔꯦ ꯋꯥꯜꯅꯠꯁꯦ ꯉꯔꯥꯡ ꯇꯤꯡꯉꯝꯕꯅꯦ ꯑꯗꯒꯤ ꯁꯤꯅ ꯀꯝꯐꯣꯏ ꯀꯣ ꯃꯥꯏ ꯆꯤꯌꯥꯁꯤ ꯂꯩꯔꯦ ꯑꯩꯒꯤꯅ ꯄ꯭ꯔꯣꯇꯤꯟꯗ ꯆꯤꯌꯥꯁꯤ ꯍꯥꯞꯆꯤꯜꯂꯦ ꯁꯤꯁꯦ ꯕꯕꯜ ꯇꯤ ꯃꯥꯟꯗ꯭ꯔꯥꯅꯦ ꯕꯣꯕꯥ ꯇꯤ ꯕꯕꯜ ꯇꯤ ꯃꯥꯜꯂꯦ ꯑꯩ ꯌꯦꯔꯨꯝ ꯃꯆꯦ ꯑꯃ ꯆꯥꯎ ꯑꯩ ꯍꯧꯕ ꯍꯥꯎꯕꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯤꯜ ꯄ꯭ꯂꯥꯟ ꯑꯣꯏꯅ ꯇꯧꯔ ꯅꯝꯃꯦ ꯑꯩ ꯀꯩꯝ ꯆꯠꯊꯣꯛꯇ꯭ꯔꯕꯅꯤꯅꯀꯣ ꯈꯔ ꯍꯦꯜꯗꯤ ꯑꯣꯏꯕ ꯃꯤꯜ ꯄ꯭ꯂꯥꯟ ꯍꯥꯎꯕ꯭ꯔꯥ ꯌꯦꯔꯨꯝ ꯇꯥꯎꯕꯗꯤ ꯑꯗꯨꯝ ꯍꯥꯎꯇꯥꯕ ꯌꯦꯔꯨꯝ ꯇꯥꯎꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦ ꯁꯤꯒꯤ ꯑꯜꯃꯟꯁꯦ ꯂꯩꯕꯗꯤ ꯀꯨꯏꯔꯦꯕ ꯑꯗꯨꯗ ꯆꯥꯗꯕ ꯅꯍꯥꯟꯈꯩ ꯑꯃ ꯆꯥꯊꯣꯛꯈ꯭ꯔꯦ ꯆꯥꯗꯦꯕ ꯅꯍꯥꯟꯈꯩꯗꯤꯀꯣ ꯆꯥꯊꯣꯛꯑꯁꯦꯅ ꯍꯦꯜꯗꯤ ꯐꯦꯠꯁꯅꯦ ꯍꯥꯏꯁꯤ ꯃꯛꯇꯤ ꯇꯣꯏꯅ ꯆꯥꯔꯝꯕꯅꯤꯗ ꯃꯔꯛ ꯑꯃꯨꯛ ꯂꯦꯞꯄꯨꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯦꯜꯗꯤ ꯏꯇꯤꯡ ꯇꯧꯕꯗꯩꯗꯤ ꯑꯃꯨꯛ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯩꯈꯣꯏꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯊꯣꯛꯄꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃ ꯍꯧꯔꯦ ꯁꯤ ꯄ꯭ꯂꯦꯠ ꯐꯦꯡꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯌꯦꯕ ꯄꯨꯈꯝꯒꯨꯝꯕ ꯄ꯭ꯂꯦꯠꯀꯨꯝꯕ ꯐꯦꯡꯕꯁꯤꯅ ꯐꯩꯌꯦꯕ ꯃꯆꯥ ꯐꯦꯡꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯀꯣ ꯃꯥꯗꯤ ꯄ꯭ꯂꯦꯠꯀꯨꯝꯕꯗꯤ ꯐꯦꯡꯅꯤꯡꯅꯤꯕ ꯑꯇꯣꯞꯄꯗꯤ ꯐꯦꯡꯉꯨ ꯌꯥꯔꯣꯏ ꯑꯩꯅ ꯐꯣꯟ ꯌꯥꯔꯦ ꯃꯨꯠꯊꯠꯂꯣ ꯃꯨꯠꯊꯠꯂꯣ ꯌꯦꯡꯉꯣ ꯑꯝꯇ ꯇꯧꯈꯠꯂꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯦꯐꯀꯤ ꯍꯦꯠꯅꯦ ꯇꯨꯄꯤꯗꯣ ꯇꯨꯄꯤ ꯑꯩꯈꯣꯏ ꯋꯦꯜꯀꯝ ꯇꯨ ꯂꯟꯆ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯣ ꯂꯟꯆ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯗꯣꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯁꯤ ꯁꯤ ꯈꯥꯡꯅꯤ ꯊꯥꯡꯒꯠꯂ ꯊꯝꯃꯦ ꯁꯤ ꯑꯣꯟꯊꯣꯛꯑꯣ ꯗꯣꯡꯒꯤꯗꯣ ꯆꯥꯛ ꯀꯥꯡꯉꯤꯗꯣ ꯁꯣꯝꯗ ꯅꯣꯏ ꯊꯥꯡꯈ꯭ꯔꯕꯅꯦ ꯌꯥꯔꯦ ꯁꯣꯝꯗ ꯐꯣꯀꯁ ꯀꯝ ꯍꯤꯌꯔ ꯁꯤꯗ ꯌꯦꯡꯂꯣ ꯑꯩꯅ ꯁꯦ ꯍꯋꯥꯏ ꯑꯣꯜꯔꯦꯗꯤ ꯀꯥꯝꯊꯣꯛꯑꯦꯀꯣ ꯍꯧꯖꯤꯛ ꯊꯣꯡꯗꯣꯏꯁꯦ ꯃꯥꯅ ꯁꯤꯜꯂꯤ ꯂꯥꯡ ꯃꯌꯥꯝꯁꯤꯡꯗꯣ ꯍꯋꯥꯏ ꯈꯛ ꯊꯣꯡꯕꯩꯅꯤꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯂꯣꯏ ꯁꯦꯝꯃ ꯊꯝꯕ ꯑꯗꯨ ꯁꯤꯗ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯈꯥꯡꯒꯁꯦ ꯂꯣꯏ ꯀꯥꯕ ꯇꯥꯔꯦ ꯁꯥꯔꯦ ꯌꯥꯝꯅ ꯁꯥꯔꯕ ꯁꯥꯔꯦ ꯁꯤ ꯊꯥꯎꯗ ꯍꯩꯔꯒꯦ ꯆꯥꯛꯁꯨ ꯀꯟꯅ ꯀꯥꯝꯃꯤ ꯍꯥꯟꯅ ꯁꯥꯕꯅꯦ ꯌꯥꯅꯤꯅ ꯌꯥꯔꯦ ꯅꯪ ꯀꯩꯅꯣ ꯇꯥꯍꯧꯕꯗꯤ ꯃꯣꯔꯣꯛ ꯀꯌꯥ ꯇꯥꯍꯧꯕꯗꯨꯗꯤ ꯃꯣꯔꯣꯛ ꯑꯃꯅꯤ ꯇꯥꯍꯧꯁꯤ ꯁꯤ ꯊꯧꯖꯤꯟꯕ ꯌꯥꯗ꯭ꯔꯥ ꯌꯥꯅꯤ ꯍꯧꯖꯤꯛ ꯍꯋꯥꯏ ꯊꯣꯡꯕꯒꯤ ꯁꯤꯜꯂꯤ ꯂꯥꯡꯉꯤ ꯃꯌꯥꯝꯁꯦ ꯁꯤ ꯀꯩꯅꯣꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯕ ꯃꯤꯅ ꯑꯉꯧꯕ ꯎꯄꯤꯗꯅ ꯈꯔ ꯌꯨꯡꯕ ꯑꯃ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯐꯪꯁꯟꯗꯤ ꯆꯞ ꯃꯥꯟꯅꯩ ꯁꯤꯁꯦ ꯄꯅꯤꯔꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤ ꯄꯅꯤꯔꯁꯦ ꯑꯃꯨꯛꯐꯥꯎ ꯆꯥꯗ꯭ꯔꯤꯕ ꯅꯍꯥꯟꯈꯩꯗꯤ ꯑꯃꯨꯜꯒꯤ ꯑꯗꯨꯝ ꯆꯥꯕꯅꯦꯕ ꯍꯧꯖꯤꯛ ꯅꯣꯏꯁ ꯀꯥꯏꯅ ꯍꯥꯏꯌꯦ ꯁꯤꯁꯦ ꯑꯗꯨ ꯌꯦꯡꯉꯤ ꯁꯤꯁꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯥꯅ ꯁꯤꯁꯦ ꯍꯥꯏꯐꯦꯠ ꯃꯀꯣꯛ ꯀꯛꯑꯒ ꯑꯩꯅ ꯊꯨꯝ ꯃꯣꯔꯣꯛ ꯀꯩꯀꯥ ꯃꯆꯨ ꯀꯩꯀꯥ ꯈꯔ ꯆꯥꯏꯁꯤꯜꯂꯒꯅꯦ ꯈꯔ ꯁꯥꯍꯟꯕꯩ ꯇꯥꯎꯕꯩ ꯁꯥꯍꯟꯕꯒꯤ ꯇꯥꯏꯞ ꯇꯧꯔꯒꯅꯦ ꯈꯤꯇꯪ ꯉꯧꯒꯦ
ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯒꯦ ꯂꯣꯏꯁꯜꯂꯦ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯃꯥꯜꯂꯦ ꯈꯔ ꯍꯥꯞꯆꯤꯟ ꯑꯗꯨ ꯌꯦꯡꯉꯣ ꯃꯅꯝ ꯌꯦꯡꯉꯣ ꯃꯅꯝ ꯁꯤꯗꯒꯤ ꯄꯥꯏꯊꯣꯛꯄ ꯃꯅꯝ ꯅꯨꯡꯁꯤꯕ꯭ꯔꯣ ꯃꯅꯝ ꯇꯧꯕꯁꯦ ꯌꯥꯏ ꯌꯥꯔꯕ ꯌꯦꯁ ꯑꯣꯀꯦ ꯑꯃꯨꯛ ꯂꯟꯁꯀꯤ ꯄ꯭ꯂꯦꯠ ꯁꯦꯝꯃꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯟꯁꯀꯤ ꯄ꯭ꯂꯦꯠ ꯗꯤꯖꯥꯏꯟ ꯇꯧꯕꯤꯈꯤꯕꯤ ꯑꯩꯈꯣꯏ ꯂꯟꯁ ꯂꯣꯏꯔꯦ ꯆꯥꯗꯣꯏꯒꯤ ꯃꯥꯁꯤꯗ ꯐꯝꯃꯒ ꯉꯥꯏ ꯂꯩꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯂꯟꯁꯁꯤ ꯁꯤ ꯂꯩꯖꯔꯦ ꯍꯥꯏꯔꯛꯑꯣ ꯅꯪ ꯄ꯭ꯂꯦꯠꯇ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯆꯥꯛ ꯂꯩꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯂꯨ ꯀꯥꯡꯃꯦꯠ ꯑꯗꯨ ꯀꯥꯡꯃꯦꯠ ꯄꯅꯤꯔ ꯄꯅꯤꯔ ꯁꯪꯒꯣꯝ ꯁꯅꯥ ꯇꯧꯕ ꯊꯥꯎ ꯌꯥꯝ ꯍꯥꯞꯇꯦꯀꯣ ꯑꯣꯀꯦ ꯊꯥꯎ ꯌꯥꯎꯗꯕꯒꯨꯝꯕꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯩꯅꯣ ꯀꯦꯔꯣꯠꯇꯣ ꯁ꯭ꯇꯤꯝ ꯒꯖꯔꯗꯣ ꯆꯥꯛꯇ ꯍꯥꯞꯆꯤꯜꯂꯒ ꯑꯩꯅ ꯉꯥꯟꯁꯤꯜꯂꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯊꯕꯤꯗꯣ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯀꯩꯅꯣꯗꯣ ꯚꯦꯖꯤꯇꯦꯕꯜꯗꯣ ꯁꯤꯅ ꯑꯣꯏꯍꯜꯂꯛꯀꯦ ꯆꯞ ꯃꯥꯟꯅꯅ ꯁꯣꯝꯗꯁꯨ ꯆꯥꯛꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯏꯕꯥꯅꯤꯒꯤ ꯂꯟꯁ ꯑꯣꯏꯔꯅꯤ ꯑꯗꯣ ꯑꯩꯅ ꯊꯣꯡ ꯍꯋꯥꯏ ꯅꯝꯁꯤꯟꯈꯤꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯣ ꯑꯣꯀꯦ ꯆꯥꯔꯁꯤꯀꯣ ꯑꯗꯨꯗꯤ ꯆꯥꯔꯁꯤ ꯏꯃꯥꯟꯅꯕ ꯑꯃ ꯎꯅꯒꯗꯕꯅꯦꯕ ꯍꯌꯦꯡ ꯑꯗꯣ ꯃꯥ ꯍꯌꯦꯡꯁꯦ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯉꯁꯤ ꯑꯣꯏꯅ ꯊꯣꯛꯑꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒꯤ ꯏꯕꯥꯅꯤꯁꯨ ꯃꯣꯏꯕꯨꯗ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯤ ꯑꯗꯣ ꯃꯥ ꯂꯣꯏꯁꯤꯜꯂꯦ ꯑꯩꯕꯨꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯈꯔ ꯊꯨꯏ ꯂꯣꯏꯁꯤꯟꯕꯁꯦ ꯑꯩꯈꯣꯏ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯂꯩꯔꯤ ꯃꯣꯏꯗ ꯄꯨꯒꯦꯅ ꯏꯃꯥꯟꯅꯕꯣꯏꯗ ꯄꯨꯒꯦꯗꯅ ꯁꯤꯗ ꯂꯩꯔꯦ ꯊꯣꯏꯕꯤ ꯈꯜꯂꯤ ꯀꯟꯅ ꯃꯥꯁꯦ ꯀꯔꯤ ꯂꯧꯁꯤꯒꯦꯅ ꯃꯈꯣꯏ ꯇꯥꯡꯒꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯕ ꯂꯝꯕꯤꯁꯦ ꯌꯥꯝ ꯂꯥꯡꯉꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯀ꯭ꯔꯥꯐ ꯃꯅꯥ ꯍꯥꯏꯁꯦ ꯅꯪꯒꯤ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏ ꯈꯣꯡꯅ ꯉꯁꯤ ꯖꯤꯝ ꯆꯠꯍꯧꯗꯕꯒꯤꯀꯣ ꯈꯣꯡꯅ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯤꯅꯤꯠ 35ꯃꯨꯛ ꯆꯠꯇꯣꯔꯦ 35 ꯍꯦꯟꯕꯤꯅꯤ ꯈꯔ ꯆꯠꯁꯜꯂꯁꯦꯅ ꯑꯗꯨꯒꯤ ꯂꯥꯛꯏ ꯈꯣꯡꯅ ꯑꯩꯈꯣꯏ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯥꯗ ꯂꯩꯔꯦ ꯃꯥꯏꯁꯤꯗ ꯂꯩꯒ ꯊꯦꯟꯊꯔꯒ ꯅꯥꯟꯅ ꯂꯩꯔꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯣꯛ ꯊꯛꯏ ꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯉꯁꯤꯒꯤ ꯗꯤꯅꯔ ꯆꯥꯔꯅꯤ ꯑꯗꯨꯒ ꯍꯜꯂꯛꯑꯅꯤ ꯃꯥꯗꯤ ꯀꯩꯅꯣ ꯇꯧ ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯗꯨꯗꯤ ꯋꯥꯁꯔꯨꯝ ꯆꯪꯈꯤ ꯃꯥꯏ ꯏꯔꯨꯖꯩꯌꯦꯅ ꯑꯩ ꯕ꯭ꯂꯔ ꯆꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯇꯨꯛ ꯌꯥꯔꯕ ꯌꯥꯔꯦꯀꯣ ꯍꯩ ꯃꯍꯤ ꯊꯛꯏꯀꯣ ꯑꯩ ꯃꯍꯤ ꯅꯠꯇꯦ ꯁꯤꯅꯤ ꯆꯥꯗꯣꯏꯅꯣ ꯉꯁꯤ ꯆꯤꯛꯀꯟꯒ ꯄꯣꯔꯛꯀ ꯆꯤꯛꯀꯟ ꯑꯃ ꯆꯥꯔꯅꯤ ꯍꯦꯜꯗꯤ ꯇꯧꯕꯗꯣ ꯀꯩꯅꯣ ꯇꯧꯔꯅꯤ ꯉꯁꯤ ꯈꯤꯇꯪ ꯀꯥꯏꯔꯅꯤ ꯑꯗꯨꯁꯨ ꯌꯥꯝ ꯆꯥꯁꯤꯜꯂꯣꯏꯀꯣ ꯌꯥꯝ ꯆꯥꯍꯜꯂꯣꯏ ꯈꯤꯇꯪ ꯆꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯗꯤꯅꯔꯁꯦ ꯁꯤ ꯑꯃꯒ ꯇꯧꯔꯅꯤ ꯁꯤꯅ ꯌꯦꯟꯅꯤ ꯃꯀꯨ ꯌꯥꯎꯕꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯀꯣꯛ ꯑꯩꯈꯣꯏ ꯃꯔꯤ ꯆꯥꯕꯤꯗꯨꯅꯦ ꯑꯩꯈꯣꯏ ꯃꯤ ꯃꯔꯤ ꯈꯔ ꯌꯦꯟꯅꯔ ꯆꯥꯔꯅꯤ ꯄꯣꯛ ꯆꯥꯗꯕ ꯑꯃ ꯌꯥꯎꯔꯦ ꯄꯣꯛ ꯃꯥꯗꯤ ꯄꯣꯛ ꯆꯥꯗꯦꯕ ꯄꯣꯛ ꯆꯥꯗꯕꯤ ꯂꯩꯔꯦ ꯌꯦꯟꯂꯣ ꯀꯩꯅꯣ ꯀꯤꯂꯣ ꯃꯤ ꯑꯃꯇꯪꯒꯤꯅꯦ ꯁꯤ ꯌꯦꯟꯁꯦ ꯀꯤꯂꯣ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯃꯥꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛ ꯍꯜꯂꯛꯏ ꯑꯩꯈꯣꯏ ꯃꯣꯏꯗ ꯗꯤꯅꯔ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯁ꯭ꯄꯦꯟ ꯇꯧꯃꯤꯟꯅꯔꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯗꯣ ꯑꯩ ꯀꯩ ꯒꯥꯔꯤꯅꯤ ꯀꯥꯟꯅ ꯃꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯒꯥꯔꯤꯗ ꯆꯠꯂꯤꯁꯦ ꯑꯗꯨ ꯊꯥꯡꯒꯠꯂꯣ ꯃꯅꯤꯡꯗ ꯁꯤꯠꯇ ꯍꯥꯡꯉꯤꯗ ꯀꯩꯅꯣ ꯇꯧꯕꯅꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅꯤ ꯈꯔ ꯂꯥꯛꯀꯗꯕ ꯑꯩꯗꯣ ꯃꯤ 6 ꯀꯦꯄꯥꯁꯤꯇꯤꯅꯤ ꯀꯛꯁꯜꯂꯤꯁꯦ ꯁꯣꯏꯕꯅꯦ ꯉꯥꯛꯄꯤꯔꯛꯑꯣ ꯌꯥꯔꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯍꯣꯏ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯁꯤ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ